ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯦꯟ ꯍꯤꯂꯤ ꯀꯄꯜꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯑꯞꯗꯦꯠ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯅꯁꯨ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯗꯤ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯑꯊꯤꯡꯕ ꯍꯥꯏꯕꯗꯣ ꯃꯤꯑꯣꯏꯕꯅ ꯊꯤꯡꯕ ꯉꯝꯗꯦ ꯉꯥꯛꯊꯣꯛꯄ ꯉꯝꯗꯦꯀꯣ ꯍꯥꯏꯗꯤ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯆꯠꯇꯣꯏꯃꯤ ꯂꯩꯍꯧꯒꯗꯕ ꯂꯩꯔꯒꯗꯤ ꯂꯩꯍꯧꯒꯗꯣꯏꯃꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯅ ꯂꯩꯍꯧꯕꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣꯗꯤ ꯃꯥꯒꯤ ꯆꯩꯊꯦꯡꯗꯨꯗꯤ ꯐꯪꯕ ꯇꯥꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯆꯩꯊꯦꯡ ꯐꯪꯉꯛꯄ ꯇꯥꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯁꯦ ꯎꯌꯣꯛꯆꯤꯡꯗ ꯃꯈꯣꯏꯅ ꯇꯦꯟ ꯈꯜꯂꯒ ꯌꯨꯝ ꯃꯆꯥ ꯁꯥꯔꯒ ꯂꯩꯕꯗꯣ ꯑꯗꯣ ꯇꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯔꯦꯕꯀꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯑꯁꯦ ꯄꯨꯖꯔꯛꯄꯅꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯦꯕꯀꯣ ꯃꯅꯨꯡ ꯆꯟꯅ ꯊꯝꯅꯥ ꯄꯣꯛꯄꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯟ ꯁꯥꯕꯨꯡꯈꯣꯛ ꯑꯃꯗꯤ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯒ ꯂꯣꯟꯅꯅ ꯂꯩꯕ ꯎꯌꯣꯛꯆꯤꯡ ꯃꯊꯛꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯌꯨꯡꯁꯤꯟꯗꯨꯅ ꯂꯝ ꯀꯟꯁꯤꯟꯕꯒꯤ ꯊꯕꯛ ꯆꯪꯁꯤꯜꯂꯝꯕ ꯑꯗꯨ ꯇꯛꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯌꯣꯛꯆꯤꯡꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯀꯨꯀꯤꯁꯤꯡꯅ ꯇꯦꯟ ꯈꯟꯗꯨꯅ ꯂꯩꯁꯜꯂꯝꯕ ꯑꯗꯨ ꯇꯛꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯎꯌꯣꯛꯆꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ BSF ꯑꯃꯗꯤ CRPF ꯂꯩꯅꯕ ꯀꯦꯝꯞ ꯁꯥꯕ ꯐꯥꯎꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯂꯩꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯦ ꯑꯗꯨꯕꯨ ꯎꯌꯣꯛꯆꯤꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯀꯨꯀꯤꯁꯤꯡꯅ ꯇꯦꯟ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯍꯧꯖꯤक ꯄꯥꯏꯈꯠꯇꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯇꯦꯟ ꯈꯟꯗꯨꯅ ꯂꯩꯁꯤꯜꯂꯝꯕ ꯑꯗꯨ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯏꯕꯣꯝꯆꯥꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯒꯕꯔꯅꯔꯅꯆꯤꯡꯕ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨꯅ ꯀꯨꯀꯤꯁꯤꯡꯅ ꯇꯦꯟ ꯈꯟꯖꯤꯟꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯂꯧꯊꯣꯛꯍꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯨꯀꯤꯁꯤꯡ तानथोखिबने हाइदि हौजिक मफम अदुदा BSF कांगु लैदुना गाक सेनबगी थबक चथरि हाइदि मिजोराम गो मणिपुर गो फाउनब कुकी सिंगी अरोनब लंबी सेंब लोइदुना गारी लांथोक लांसिन तौखरे हाइना सोशल मीडिया सिंगदा थागनरगले म्यांमार बॉर्डर द मखाताना खुथोनबदा KNB लानमी कुल्लोम सिरंबा यायना थाजनरे म्यांमार द खुलिंगदुना लैरिबा KNB गा चनमिनारिब लालहौलुप सिंगा मणिपुर गे अपुनब लालहौलुप सिंगा खुथोनरपा ngaranga thana numit taruk ni surakle nahal nungtin amadi numidangi matamdasu maikai animakta akanamongda khutthonake loinana ngarang ayuksu maikai anida atat matat oina khutthonare haidi pause sina phoma pawgi matungina de nahal nungtil amadi numidang border pillar 85 amadi 86 ki mayai thangba saruk oiriba Myanmar gi mintha amadi minthar dagi haidoraglaga leba ngamkhai gi tainaba thana yangau pukpi aina khangnaba ngamkhai gi sarukta akanamongda khutthonake haidi khutthonaba adu da KNB gi lanmi kollom asiana yaure haina thajanari numidang pung tare rom tarako matamda lanpham adu da laikhidraba KNB amadi PDF ki maikai dagi gari thaujilaktuna asiana nanglaba lanmi sing puthokhiba Manipur gi apunba lalholop singi lanmi singna uba phangki hairi khutthongna badu da Manipur gi apunba lalholop singi maikai dagi asiana yaukiba laite hairi waosina hai asili mayam tabire dena ko ado kai hatare khara nungai ba phauri su haigedra kaino aidi moida thoiba thodok to ko haidi wa ana su kana su taroi da banate punamak tanari ngaktani ado khoida taraba su khoi su thawai chakhane ba do kai no haidi makhoi gi marani matungina saitheng lu phangak pata bani ba ko awa ba do mayuk narak pata bani makhoi gi haidi karma dugi matungina phangtori me ba ko makhoi na ekhoi gi इचे इसेन कयाम मखोय टोचर तौगिबा इबुंग नुपा कयाम मखोय टोचर तौगिबा मयाम अदुइसु मथक्ता हाइदि मखोय ताउनिंग दा तौरबदा हौजिकते करि हाइतारे म्याम इमा लेबाकु कननबगी थोलेए थौबा कयाम सु थोलेए बको मिकी लाइकी दबा कयाम सु थोले अदुने इमा लेबाकु कन्दबा यादे हाइबा आइदि इमा लेबाक हाइबसे कन्दबा यादे आइगी इमाबु करिगी मुंदोरिनो आइगी इमाबु मीना मुनबा हेता जाब्राने हा इमा सिदी कनाना सुमुनबा ngамoi aigi imadi ima oina leiba taba migi mama oige ya ponate migi mama aigi ima oige ya ponte migi mapa do aigi ipa oige ya ponte aigi ima do mingoda oi halloi aduga aigi ipa do mingoda oi halloi haibado madugi lengjen khaba ima leiba ku ngak lageina thoklaba ngaktani aduna kuki na khoine sira khini watli na khoisu ko na khoi narandoi matungina ko any kanoda ngasine kuki amna video semba matamda video thagalko matamda kai hai khangbra myam na khoi gi lining thau sana mahi ma wa laude na khoi gi ibudo pakhangba ma wa laude ai khoi meitei gi di ibudo pakhangba do magun kan garba lai khangai dana aduga sahum amta phangdena baina hona jariba khoi gi isor ibudo pakhangba aduga imungi
ꯂꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯅꯥꯔꯦ ꯌꯦꯛꯂꯛꯑꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯦꯞꯄꯒ ꯅꯥꯕ ꯐꯅꯔꯤ ꯉꯇꯅꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯤ ꯆꯠꯀꯗꯕ ꯂꯩꯔꯕꯁꯤꯡꯗꯨꯅ ꯂꯥꯏ ꯅꯤꯡꯉꯁꯨ ꯀꯥꯟꯅꯗꯦ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤ ꯀꯣ ꯍꯥꯏꯗꯤ ꯊꯥꯖꯕ ꯍꯥꯏꯕꯗꯣ ꯏꯁꯣꯔꯗ ꯅꯤꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯥꯖꯕ ꯍꯥꯏꯕꯗꯣ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕꯗꯣ ꯊꯝꯂꯒ ꯑꯩꯈꯣꯏ ꯏꯁꯣꯔ ꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯅ ꯂꯥꯜꯂꯕꯗꯤ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯒꯗꯤ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯉꯤꯕ ꯑꯩꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗꯨꯅ ꯐꯥꯎꯕ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣꯏꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯅꯅꯦ ꯅꯔꯥꯟ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯀꯨꯀꯤ ꯅꯈꯣꯏꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯈꯣꯏꯅ ꯅꯔꯥꯟ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨꯗꯣ ꯅꯣꯏꯅ ꯂꯥꯜꯂꯝꯕ ꯇꯥꯔꯗꯤ ꯅꯪꯒꯤ ꯖꯤꯁꯨꯗꯨꯅ ꯐꯥꯎꯕ ꯅꯪꯗꯣ ꯉꯥꯛꯄꯤꯔꯣই ꯍꯥꯏꯕ ꯀꯧꯔꯛꯀꯅꯦꯕ ꯑꯁꯤꯅꯦꯕ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯊꯥꯖꯩ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗꯤꯅꯦ ꯏꯁꯣꯔ ꯑꯃꯠꯇꯅꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤꯀꯣ ꯅꯈꯣꯏꯒꯤ ꯖꯤꯁꯨꯗꯨꯁꯨ ꯏꯁꯣꯔꯅꯦ ꯑꯗꯨꯒ ꯑꯦꯅꯤ ꯖꯥꯇꯤꯒꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯏꯁꯣꯔ ꯉꯥꯛꯇꯅꯦꯕꯀꯣ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯔꯤ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯁꯥꯏꯌꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯜꯂꯦꯕꯀꯣ ꯃꯥꯒꯤ ꯒ꯭ꯔꯨꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕꯀꯣ ꯑꯁꯤꯗꯩꯁꯤꯗ ꯅꯪ ꯂꯥꯏ ꯃꯋꯥ ꯂꯧꯗꯦ ꯑꯩꯒꯤ ꯂꯥꯏꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯛ ꯍꯥꯏꯒꯅꯨ ꯀꯨꯀꯤ ꯂꯝꯖꯥ ꯁꯔꯥꯁꯥ ꯅꯣꯏꯁꯦ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯕꯁꯦ ꯆꯨꯝꯃꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯦ ꯆꯪꯖꯐꯝ ꯀꯌꯥ ꯍꯥꯏꯗꯤ ꯂꯩꯐꯝ ꯂꯩꯔꯦ ꯍꯥꯏꯅ ꯍꯦꯛ ꯆꯠꯂꯨꯔꯒꯅꯦꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯪꯐꯝ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯇꯥꯟꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦꯕ ꯃꯈꯣꯏꯁꯦꯀꯣ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯇꯥꯜꯂꯛꯀꯦꯅ ꯍꯥꯏꯕꯗꯣ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯅꯥꯅ ꯍꯥꯏꯔꯛꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯃ ꯃꯌꯥꯝ ꯑꯩ ꯍꯥꯞꯆꯔꯒꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯌꯨꯑꯦꯁꯇ ꯑꯦꯁꯥꯏꯂꯝ ꯁꯤꯀꯔ ꯀꯛꯊꯠꯈꯤꯕꯗꯒꯤ ꯌꯨꯑꯦꯁꯇ ꯆꯠꯄꯒꯤ ꯑꯌꯥꯕ ꯐꯪꯂꯕ ꯆꯤꯟ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯌꯥ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯀꯛꯉꯥꯎꯅꯔꯤ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯦꯁꯥꯏꯂꯝ ꯁꯤꯀꯔ ꯄꯤꯔꯝꯕꯁꯤꯡ ꯑꯗꯨ ꯀꯛꯊꯠꯈꯤꯕꯗꯒꯤ ꯌꯨꯑꯦꯁꯇ ꯆꯠꯄꯒꯤ ꯆꯠꯅꯕꯒꯤ ꯑꯌꯥꯕ ꯐꯪꯂꯗꯨꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯐꯥꯎꯕ ꯀꯛꯂꯝꯂꯕ ꯃ꯭ꯌꯥꯟꯃꯥꯔ ꯆꯤꯟ ꯀꯨꯀꯤꯁꯤꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯦ ꯆꯍꯤ ꯀꯌꯥ ꯗꯦꯜꯂꯤꯗ ꯂꯩꯔꯛꯂꯕ ꯃ꯭ꯌꯥꯟꯃꯥꯔ ꯆꯤꯟ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯌꯨꯑꯦꯁꯇ ꯑꯦꯁꯥꯏꯂꯝ ꯑꯃ ꯑꯣꯏꯅ ꯂꯩꯕꯒꯤ ꯑꯌꯥꯕ ꯐꯪꯂꯗꯨꯅ ꯌꯨꯑꯦꯁꯇ ꯅꯦ ꯇꯥꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯑꯁꯥ ꯆꯥꯎꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯌꯨꯑꯦꯁ ꯔꯤꯐ꯭ꯌꯨꯖꯤ ꯑꯦꯗꯃꯤꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯪꯂꯛꯄ ꯈꯨꯗꯛꯇ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯌꯨꯑꯦꯁꯇ ꯆꯠꯀꯅꯤ ꯍꯥꯏꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯐꯥꯎꯕ ꯀꯛꯂꯨꯔꯕ ꯆꯤꯟ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯀꯉꯥꯎꯅꯗꯨꯅ ꯂꯩꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯎꯕꯤꯔꯦꯗꯅ ꯃꯈꯣꯏꯁꯦ ꯌꯦꯡꯁꯦ ꯄꯣꯌꯣꯝ ꯇꯧꯔ ꯍꯟꯅꯔꯛꯑꯦ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯏꯪꯅ ꯆꯤꯛꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯡꯅ ꯉꯥꯛꯑꯒ ꯂꯩꯔꯝꯃꯤꯕ ꯏꯃꯥ ꯂꯩꯕꯥꯛꯇꯣ ꯑꯗꯨꯗꯣ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛꯁꯦ ꯊꯨꯒꯥꯏꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯃꯈꯣꯏꯅꯇ ꯄꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯅꯦ ꯃꯈꯣꯏꯅ ꯄꯥꯅꯤꯡꯉꯛꯑꯦꯕꯀꯣ ꯃꯈꯣꯏꯅ ꯄꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯒ ꯅꯠꯇꯦ ꯃꯈꯣꯏꯅ ꯄꯥꯅꯤꯡꯃꯟꯗꯅꯅꯦ ꯀꯨꯀꯤ ꯃꯣꯏꯅ ꯄꯥꯅꯤꯡꯃꯟꯗꯅꯅꯦꯀꯣ ꯃꯩꯇꯩꯗ ꯈꯟꯅꯕ ꯍꯧꯔꯦ ꯅꯥꯒꯥꯗ ꯑꯃꯨꯛ ꯈꯟꯅꯕ ꯍꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅꯦ ꯑꯇꯩ ꯖꯥꯇꯤꯗꯁꯨ ꯃꯣꯏ ꯑꯣꯟꯁꯤꯜꯂꯛꯈꯤꯅꯦꯕ ꯉꯁꯥꯏꯒꯤ ꯃꯍꯤꯛ ꯃꯇꯥꯏꯅ ꯃꯣꯏ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯖꯥꯔꯣꯏꯕꯀꯣ ꯖꯥꯔꯣꯏ ꯈꯪꯉꯦꯗꯅ ꯂꯤꯟꯗꯅꯦ ꯍꯖꯥꯔ ꯁꯪꯒꯣꯝ ꯄꯤꯊꯛꯑꯁꯨꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯂꯤꯟꯗꯨꯅꯅꯦ ꯃꯥꯒꯤ ꯈꯜꯂꯦ ꯃꯥꯏ ꯃꯀꯣꯛꯁꯤꯒꯀꯣ ꯑꯩ ꯑꯝꯇꯪ ꯑꯩꯕꯨ ꯂꯣꯏꯔꯤꯕ ꯑꯩꯕꯨ ꯌꯣꯛꯏꯕ ꯃꯄꯨꯁꯦ ꯃꯁꯤ ꯌꯣꯠꯄ ꯉꯝꯕ ꯐꯥꯎꯕ ꯑꯩ ꯆꯥꯎꯈꯠꯈꯤꯒꯦ ꯍꯥꯏꯅ ꯆꯥꯎꯔꯦ ꯈꯪꯕ꯭ꯔꯥ ꯑꯁꯤꯅꯤ ꯃꯣꯏꯗꯤꯅꯦ ꯂꯤꯟ ꯃꯣꯏꯗꯤ ꯁꯥꯞ ꯍꯦ ꯁꯥꯞ ꯀꯨꯀꯤ ꯂꯣꯛꯇꯣ ꯁꯥꯞ ꯍꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯇꯥꯟꯊꯣꯔꯛꯑꯦꯕꯀꯣ ꯃꯈꯣꯏꯁꯦ ꯆꯪꯐꯝꯁꯦ ꯄꯤꯗꯕꯗꯨꯅꯦꯕ ꯀꯃꯥꯏꯅ ꯆꯪꯍꯟꯗꯣꯏꯅꯣ ꯃꯣꯏꯗ ꯀꯃꯥꯏꯅ ꯃꯣꯏꯗ ꯆꯪꯍꯟꯗꯣꯔꯤꯒꯦ ꯃꯣꯏ ꯃꯍꯤꯛꯅꯤ ꯉꯁꯥꯏꯒꯤ ꯁꯥꯖꯠꯁꯤꯡꯗꯣ ꯈꯪꯉꯦꯕꯀꯣ ꯃꯣꯏꯁꯦ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯣꯔꯦ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯂꯥꯛꯄꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯨꯅꯦꯕꯀꯣ ꯑꯔꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯤ ꯑꯣꯏꯅ ꯑꯣꯏꯔꯦ ꯕꯦꯠ ꯀꯣꯃꯦꯟꯒꯤ ꯃꯇꯥꯡꯗꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯠꯆꯔꯔꯣꯏꯒꯦ ꯑꯩ ꯕꯦꯠ ꯀꯣꯃꯦꯟꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯈꯔ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯕꯦꯠ ꯀꯣꯃꯦꯟꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯏꯕꯦꯝꯃ ꯂꯣꯏꯁꯤꯟꯕꯤꯔꯣ ꯅꯝꯕꯤꯔꯛꯑꯅꯨ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣই ꯅꯍꯥꯟꯅ ꯌꯦꯡꯕ ꯂꯣꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯇꯧꯔꯦ ꯑꯇꯩ ꯑꯩꯅ ꯍꯥꯏꯗꯤꯀꯣ ꯕꯦꯠ ꯀꯣꯃꯦꯟ ꯇꯧꯔꯛꯏꯕ ꯅꯣꯏ ꯖꯦꯡꯗ ꯇꯣꯛꯑꯣ ꯑꯁꯦ ꯑꯩ ꯃꯋꯥ ꯂꯧꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯑꯣꯏꯖꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯇ꯭ꯔꯒꯗꯤ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯑꯃꯃꯝ ꯍꯥꯞꯄꯒ ꯑꯩꯒꯤ ꯇꯣꯄꯤꯛ ꯑꯣꯏꯕ ꯁꯦꯝꯖꯕꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯔꯅꯨ ꯇꯧꯔ ꯅꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦꯕ ꯁꯦꯀꯣ ꯑꯗꯨꯒ ꯀꯨꯀꯤ ꯈꯔꯁꯨꯅꯦꯀꯣ ꯆꯤꯟꯊꯤꯕ ꯂꯣꯟ ꯆꯣꯞꯇꯣ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏ ꯚꯤꯗꯤꯑꯣ ꯃꯣꯏꯗ ꯀꯣꯃꯦꯟ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯋꯥꯍꯩ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯣꯏ ꯃꯆꯤꯟꯁꯤꯒꯩꯅꯦ ꯆꯤꯟꯊꯤꯕ ꯀꯃꯦꯟ ꯉꯥꯛꯇ ꯃꯣꯏ ꯊꯣꯛꯂꯛꯑꯦꯕ
adi any comment ni moi machin thiba campaign ngata ni moi na ngang se ko moi shina dara di moi wahai si jani ngai leitre khangai dana aduna moi gi machan macha ni bu thajani ngai leire roi da bani ne aduna ne AR sing do makoi na minai sem leide sakthu ku ki sa nathi be be mo le tra banoi na nathi di lai nathi bong cha ra ga nathi dai phai du ke sidi ma'am video sing asigi de matang asigi ro sanjarage mathang da amu pujarake bye bye